Good morning mayam khurumjari ngasigi video sina kano sagolai uti thongbodo kamai thongge na utjage tawbani yam haye na kano tawbagi wa nate mayam chu thongnari ado aina kamai thongge da sum utjage tawbani haitaba mayam gi su guide oinaba haitaba jumi lai report ni dana ado haiba mayam su lai ai haye na tawbagi namjaba nate ado kamai thongge do yengminarasi mayam ꯑꯍꯥꯟꯕꯗ ꯁꯒꯣꯜ ꯍꯋꯥꯏꯅꯦ ꯑꯗꯨꯗꯩ ꯇꯣꯔꯕꯣꯠꯅꯦ ꯇꯣꯔꯕꯣꯠ ꯍꯥꯞꯄꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯁꯒꯣꯜ ꯍꯋꯥꯏꯒ ꯇꯣꯔꯕꯣꯠꯇꯣ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯔꯦꯗꯤꯗ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯄꯥꯛ ꯃꯨꯟꯗꯕꯅꯤꯅ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯦꯕ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯇꯣꯔꯕꯣꯠꯇ ꯍꯥꯞꯄꯦ ꯅꯥꯀꯨꯞꯄꯤꯗꯣ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯅꯥꯀꯨꯞꯄꯤꯗꯣ ꯍꯥꯞꯄ ꯂꯣꯏꯔꯒ ꯕꯦꯀꯤꯡ ꯁꯣꯗꯥ ꯍꯥꯞꯆꯜꯂꯦ ꯁꯣꯗꯥ ꯕꯦꯒꯞꯇꯣ ꯀꯥꯝꯗ꯭ꯔꯤꯉꯩꯗ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯆꯔꯦ ꯑꯗꯩ ꯀꯥꯝꯊꯣꯛꯑꯦ ꯀꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤꯀꯣ ꯁꯤꯅ ꯃꯨꯜꯂꯦ ꯐꯖꯔꯦ ꯃꯆꯨꯁꯦ ꯇꯣꯔꯕꯣꯠꯁꯨ ꯑꯗ ꯁꯒꯣꯜꯍꯋꯥꯏꯁꯨ ꯂꯣꯏ ꯃꯨꯜꯂꯦ ꯁꯒꯣꯜꯍꯋꯥꯏꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯀꯥꯝꯃꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯣꯛ ꯇꯧꯒꯦꯅ ꯈꯥꯡ ꯂꯧꯖꯔꯦ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯖꯤꯟꯖꯔꯦ ꯊꯥꯎ ꯍꯩꯖꯤꯟꯖꯔꯒ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯊꯥꯎ ꯁꯥꯔꯦ ꯇꯦꯖꯄꯇꯥ ꯃꯅꯥ ꯍꯥꯞꯆꯔꯦ ꯇꯦꯖꯄꯇꯥ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯆꯨ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯅꯥꯀꯨꯞꯄꯤꯁꯦ ꯃꯨꯟꯅ ꯉꯧꯕꯤꯔꯅꯤ ꯃꯨꯟꯅ ꯉꯧꯕꯤꯔꯒ ꯃꯆꯨ ꯑꯣꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯅ ꯖꯤꯔꯥꯅꯦ ꯑꯗꯨꯗꯒꯤ ꯃꯆꯜ ꯑꯁꯨꯕꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯧꯖꯤꯛꯇꯤ ꯁꯣꯛ ꯇꯧ ꯂꯣꯏꯔꯕꯅꯤꯅ ꯊꯨꯝ ꯍꯥꯞꯆꯔꯦ ꯊꯨꯝ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯁꯧꯍꯟꯁꯤ ꯄꯣꯗꯣꯛ ꯄꯣꯗꯣꯛ ꯁꯧꯏ ꯁꯤ ꯁꯧꯕꯁꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯁꯤꯒꯤ ꯃꯍꯤꯁꯦ ꯀꯩꯅꯣꯗ ꯍꯛꯆꯥꯡꯗꯒ ꯆꯣꯡꯉꯗꯤꯅꯦ ꯄꯣꯛꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯐꯗꯤꯒꯣꯝꯗꯣ ꯆꯥꯏꯁꯟꯖꯔꯦ ꯐꯗꯤꯒꯣꯝꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯌꯥꯝꯗꯦꯅ ꯑꯃꯨꯛ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯁꯤ ꯋꯦꯗꯔꯁꯤꯗ ꯎꯇꯤ ꯊꯣꯡꯕꯁꯤ ꯍꯥꯎꯅꯤꯅ ꯎꯇꯤꯁꯤ ꯊꯣꯡꯕꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯤꯔꯦ ꯑꯣꯜꯔꯦꯗꯤ ꯔꯦꯗꯤ ꯇꯨ ꯁꯔꯚ ꯀꯩꯅꯣꯅꯦ ꯊꯕꯤꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯇꯧꯔꯒ ꯎꯇꯤꯁꯤꯒ ꯇꯧꯁꯜꯂꯦ ꯋꯦꯗꯔꯁꯤꯗ ꯎꯇꯤꯁꯤ ꯆꯥꯅꯔꯅꯤꯅ ꯎꯇꯤꯁꯤ ꯊꯣꯡꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯕꯥꯏ